Imphal East District ki VDF Personnel shing District Wangma Laanna transfer Thanaba District asigi SP na thoklakliba order asi khudakta Handokpiyu haina VDF Welfare Association Imphal East ki President Sagolshem Sanjit na phongdorakli Manipuri Press Club da pangthokpa pawgi mifam amada wafam asi phongdokladuna Sanjit na makata na hai Thasigi taratareta Imphal East District ki SP ke Mega Centrana District asigi VDF Personnel kunmanga District asigi Wangma Laanna transfer Thanaba order mathoki VDF singi Thagi tolo revise to winaba lengaka wari sanakiba do laikhai tana dringai jerakta orderasi thorakpana orderasi matang matam chadaba order ni haina VDF Welfare Association Imphal East na lawi VDF singna taliba demand sing aduna hanna yengvidana thamlaga atopa district singda transfer tharakpa haibasi kaidonungda yaba ngamloi Imphal East District khakta natana tongan ba district ki vulnerable oiba area singda VDF personnel singna ngak sanbagi thabak chatharibani adubu vulnerable oiba mafam singda mathau tawriba VDF personnel da matik jaba kuchukulai pidabana khudong chadaba kaya mayongnari oiriba pibam masida VDF personnel sing inter district transfer Thanaba phongdorakliba si khudakta Handokpiyu VDF personnel sing na duty chaloi haiba leite adubu thabak to onthoktriba VDF ki demand sing asi nathaiduna thamlaga anobo order sing thokchilakpa asidi kaidonungda yaba ngamloi haina mangna phongdokhi Karigumba chappa kaamsida apoi sadali khamawdana karigumba attack tarukta gadi madugi asopan asina yaw gadi madugi dai to koi sarkar government na pungam dengba police department pungam dengba se koi leadership ki market gi ho hamjani hana mamang se jo koi police department gi market gi karigumba mafam kharada akoi gi police ki miwai khara aita mafam khara thajana ba to da madu janagi dedana madu crisis khara thok pi sakhi ba mam jule adugi mathak tu jo koi VDF sing thajale aita aduna makata na ba koi press media sing da koi hajani se Busi legend so zagajing da koi ngai bisa ayam na koi VDF ngam tane bayam na adu ngai bising tu ni tara thoi manung da police ka se balam la tri SAM yaw mi ani hum atai ni ngam tane ba sumai na koi tu china ba adu ka lei ba kusuman na degi koi na pa mi krisina koi happy da ba adu ko mayam se koi na thau to ba matam da koi ji kai mama dum bidong na to ba masi ju koi ngai jade adu maru ina koi VIP jing na koi na satpa matam da koi na ngai ba koi gi deploy to ayam la VDF ngam tane ba VDF ngam tane ayam ba nom to bring asi koi gi ROP ta bu ko ram to police mayam na makta VDF kya yaw kai mayam khambiru ba phone ba adu karigum ta go VDF sing ya duni adan har ka koi thakolo ke ba to ba mayam ma mang to ba